ꯍꯧꯖꯤꯛ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯑꯈꯟꯅꯕ ꯄꯥꯎꯆꯦ ꯈꯔꯗꯒꯤ ꯂꯧꯈꯠꯆꯕ ꯄꯥꯎꯆꯦ ꯈꯔꯁꯤꯡ ꯂꯥꯎꯊꯣꯛꯍꯟꯖꯔꯤ꯫ ꯃꯣꯏꯔꯥꯡ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ, ꯁꯦꯀꯨꯔꯤꯇꯤꯒꯤ ꯄꯥꯔꯁꯅꯦꯜ ꯌꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ, ꯇꯧꯂꯥꯎꯕꯤꯗ ꯑꯉꯥꯡ 2 ꯂꯩꯈꯤꯍꯟꯈꯤꯗꯕꯒꯤ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯗꯨꯅ ꯄꯥꯠꯁꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯇꯥꯝꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯔꯦꯂꯤ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯌꯥꯎꯅ ꯃꯤ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯁꯀꯣ ꯑꯃꯁꯨꯡ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF, ꯄꯣꯔꯩ, ꯂꯩꯃꯔꯣꯜ, ꯃꯩꯔꯥꯄꯥꯏꯕꯤ, ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ, ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯀꯝꯃꯤꯇꯤ ꯑꯣꯐ ꯋꯤꯃꯦꯟ ꯔꯥꯏꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯁꯤꯡ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ, ꯑꯩꯈꯣꯏ ꯅꯤꯡꯇꯝ ꯍꯤꯡꯒꯗꯕꯅꯤ, ꯒꯣꯜ ꯄ꯭ꯂꯦꯛ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯂꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯥꯏꯀꯩꯗꯒꯤ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯈꯣꯡꯖꯪ ꯂꯣꯏꯁꯤꯡ ꯑꯗꯨꯅ ꯅꯝꯈꯥꯏꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯩꯅꯣꯟ ꯂꯩꯔꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯏꯃꯥ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤ ꯄꯥꯔꯀꯤꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛ ꯕ꯭ꯂꯣꯛ ꯀꯌꯥ ꯀꯥꯞꯇꯨꯅ ꯔꯦꯂꯤ ꯑꯗꯨ ꯇꯪꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯅꯨꯄꯥ 2 ꯁꯤꯔꯦ, 2 ꯁꯣꯛꯂꯦ, ꯀꯥꯔ 3 ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯆꯟꯅ ꯌꯥꯎꯂꯦꯟ ꯀꯨꯀꯤ ꯈꯨꯜ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯃꯤꯆꯝ ꯅꯨꯄꯥ 2 ꯁꯤꯔꯦ, 2ꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ 2 ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯤꯅꯥꯎꯅꯣꯡ ꯁꯣꯡꯋꯤꯡꯁꯅꯥꯎ ꯆꯍꯤ 45, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯔꯨꯡꯖꯨꯡꯍꯥꯎ ꯁꯣꯡꯅꯨꯅꯥꯎ ꯇꯪꯁꯥꯔ ꯈꯨꯜ ꯑꯃꯁꯨꯡ ꯌꯥꯡꯅꯨꯡꯔꯥꯡ ꯕꯥꯁꯨꯡ ꯆꯍꯤ 42, ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯊꯨꯡꯃꯤ ꯕꯥꯁꯨꯝ ꯈꯔꯥꯡꯁꯣꯝ ꯁꯤ ꯈꯨꯜꯒꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯆꯤꯅꯥꯎꯁꯥꯡ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯅꯥꯒꯥ ꯇꯦꯔꯣꯔꯤꯁꯇ ꯔꯤꯇꯥꯌꯔ ꯄꯥꯔꯁꯣꯅꯦꯜ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ 2ꯒꯤ ꯍꯛꯆꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯪꯕ ꯄꯥꯎ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯑꯔꯣꯟꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 202 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯆꯝꯁꯤꯡꯅ ꯇꯤꯑꯦꯝ ꯒ꯭ꯌꯥꯁꯅ ꯈꯨꯜ ꯑꯃꯁꯨꯡ ꯌꯥꯎꯂꯦꯟ ꯀꯨꯀꯤ ꯈꯨꯜ 2ꯒꯤ ꯃꯔꯛꯇ ꯌꯧꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯆꯝ ꯒꯥꯔꯤꯁꯤꯡ ꯇꯝꯕ ꯅꯣꯡꯃꯩ ꯔꯥꯎꯟ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯆꯝ 2 ꯁꯤꯈꯤ, ꯑꯗꯨꯒ ꯅꯨꯄꯤ ꯌꯥꯎꯅ ꯃꯤ 2ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥꯔ 3 ꯑꯇꯣꯏ ꯑꯀꯥꯏ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯀꯌꯥ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯝꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯣꯏꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯤꯄꯨꯡꯒꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ 2 ꯌꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡꯅ ꯇꯣꯡꯂꯛꯄꯗ ꯒꯥꯔꯤꯗ ꯌꯥꯎꯅ ꯏꯝꯐꯥꯜꯗꯒꯤ ꯈꯨꯜ ꯇꯝꯅ ꯆꯪꯈꯤꯕ ꯒꯥꯔꯤꯀꯌꯥ ꯃꯍꯥꯗꯦꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀꯨꯔꯤꯇꯤꯒꯤ ꯐꯣꯔꯁꯅ ꯑꯦꯁꯀꯣꯞ ꯇꯧꯗꯨꯅ ꯂꯤꯇꯥꯟ ꯐꯥꯎꯕ ꯊꯤꯜꯂꯛꯈꯤ꯫ ꯂꯤꯇꯥꯟꯒꯤ ꯃꯈꯥ ꯇꯥꯅ ꯎꯈ꯭ꯔꯨꯜꯒꯤ ꯐꯥꯎꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯦꯁꯀꯣꯞ ꯌꯥꯎꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤ ꯑꯣꯜ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯂꯣꯡ TNLꯒꯤ ꯃꯤꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:35 ꯔꯣꯝ ꯇꯥꯕꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯥꯎꯅ ꯀꯨꯀꯤ 2 ꯈꯨꯜ ꯃꯅꯥꯛꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯆꯤꯅꯥꯎꯁꯥꯡ ꯁꯣꯡꯅꯨꯡꯅꯥꯎ ꯆꯍꯤ 45, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯔꯨꯆꯨꯝꯍꯥꯎ ꯃꯧꯁꯨꯅꯥꯎ ꯆꯁꯥ ꯈꯨꯜ ꯑꯃꯁꯨꯡ ꯁꯥꯡꯔꯨꯡꯕꯪ ꯕꯥꯁꯨꯡ ꯆꯍꯤ 42, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯊꯨꯡꯃꯤꯡ ꯕꯥꯁꯨꯝ ꯂꯩꯐꯝ ꯈꯔꯥꯁꯣꯝ ꯁꯤ ꯈꯨꯜ ꯌꯥꯎꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯃꯤꯆꯝ 2 ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯀꯟꯁꯥꯏꯟꯁ ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯔꯛꯄ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯤꯇꯥꯟ, ꯃꯁꯣꯡ, ꯁꯤꯡꯅꯥꯡꯊꯩꯗ ꯁꯤꯀꯤꯕꯨꯡ ꯑꯃꯁꯨꯡ ꯊꯋꯥꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯃꯍꯥꯗꯦꯕꯗꯒꯤ ꯍꯧꯔꯒ ꯂꯤꯇꯥꯟ ꯐꯥꯎꯕ ꯁꯦꯀꯨꯔꯤꯇꯤ ꯏꯁꯀꯣꯞ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁ꯭ꯅꯥꯏꯄꯔ ꯑꯃꯗꯤ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯆꯝꯒꯤ ꯒꯥꯔꯤ
ꯇꯔꯨꯛꯂꯣꯝ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯁꯤꯡꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯃꯅꯥꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯖꯦꯁꯤꯅ ꯇꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯇꯥꯡꯀꯛ ꯑꯅꯤꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯗ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯨꯡꯊꯤꯜ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ JSC ꯃꯩꯔꯥ ꯄꯥꯏꯕꯤ CSO ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯏꯃꯨꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯐꯝ ꯑꯃꯗ ꯂꯨꯝꯂꯥꯡꯗꯣꯡ ꯏꯃꯥ ꯀꯩꯊꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯅꯝꯕꯨꯡ ꯑꯣꯡꯕꯤ ꯃꯩꯄꯥꯛꯇꯣꯝꯕꯤ ꯗꯦꯕꯤꯅ ꯉꯁꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯉꯁꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯗ ꯂꯥꯎꯊꯣꯛꯈꯤꯕ JSCꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯝꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯗꯤꯃꯥꯟ ꯑꯅꯤ ꯍꯥꯞꯆꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯤ 3 ꯁꯤꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯗ ꯈꯪꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯌꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ ꯇꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ 2 ꯂꯩꯈꯤꯍꯟꯈꯤꯗꯕꯗꯒꯤ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯗꯨꯅ ꯄꯥꯠꯁꯣꯏꯗꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯇꯝꯅ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯔꯦꯂꯤ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯌꯥꯎꯅ ꯃꯤ 2 ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯁꯀꯣ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯄꯣꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯀꯃꯤꯇꯤ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯍꯤꯡꯒꯗꯕꯅꯤ ꯒꯣ ꯕꯦꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯗ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯆꯝ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯒꯣꯜꯕ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯠꯇꯨꯅ ꯊꯝꯈꯤ ꯈꯣꯡꯖꯪ ꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯝꯈꯥꯏꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯩꯔꯣ ꯂꯩꯔꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯊꯠꯇꯨꯅ ꯊꯝꯈꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯏꯃꯥ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯄ ꯍꯣꯠꯅꯕꯗ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯖꯤꯔꯤ ꯄꯥꯔꯀꯤꯡ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛ ꯕ꯭ꯂꯣꯛ ꯀꯌꯥ ꯀꯥꯞꯇꯨꯅ ꯔꯦꯂꯤ ꯑꯗꯨ ꯇꯪꯈꯥꯏꯈꯤ ꯍꯥꯏꯔꯤ